Hi ꯍꯥꯏꯔꯒ ꯑꯃꯗ ꯔꯦꯅꯨ ꯕ꯭ꯔꯥꯝꯁ ꯃꯤ ꯌꯦꯡꯉꯛꯑꯦ ꯌꯥꯔꯕꯣ ꯁꯥꯎꯟ ꯃꯦꯝ ꯇꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯗꯤ ꯈꯪꯗꯦ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯑꯗꯣ ꯏ ꯂꯥꯛꯑꯦ ꯑꯩ ꯃꯇꯥ ꯌꯥꯝ ꯁꯥꯏꯌꯦꯕ ꯍꯧꯖꯤꯛ ꯉꯥꯛꯇꯪꯗꯣ ꯃꯌꯥꯝ ꯑꯩꯗꯣ ꯀꯩꯅꯣ ꯇꯧꯈꯤꯕꯩꯅꯦꯕ ꯐꯣꯟ ꯑꯃ ꯀꯣꯜ ꯑꯃ ꯂꯥꯛꯁꯟꯕꯗꯣ ꯍꯧꯖꯤꯛ ꯐꯣꯟ ꯑꯃ ꯂꯥꯛꯁꯟꯈꯤꯕꯗꯣ ꯐꯣꯟ ꯑꯃ ꯂꯥꯛꯈꯤꯕꯗꯩ ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯕ ꯑꯩꯗꯤ ꯂꯥꯏꯞꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯊꯥꯖꯕꯅꯤꯅ ꯀꯔꯤ ꯇꯥꯏꯔ ꯇꯥꯗ꯭ꯔꯦ ꯑꯩ ꯀꯩꯁꯨꯝ ꯈꯪꯗꯦꯕ ꯃꯌꯥꯝ ꯄꯤꯔꯣ ꯑꯩ ꯊꯣꯛꯄ ꯑꯃ ꯇꯧ ꯂꯩꯔꯦ ꯀꯥꯏꯅꯒ ꯁꯥꯎꯍꯧꯕꯅꯦ ꯌꯥꯝ ꯃꯌꯥꯝ ꯁꯥꯎ ꯌꯥꯗꯦꯀꯣ ꯂꯥꯛꯑꯣꯁꯦ ꯂꯥꯛꯑꯣꯁꯦ ꯑꯃꯨꯛꯇꯪꯒ ꯇꯧꯔꯗꯤꯁꯦ ꯁꯥꯎꯟ ꯇꯥꯍꯧꯗꯕꯩꯅꯤꯀꯣ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯍꯟꯗꯣꯏꯁꯦ ꯁꯥꯎꯟ ꯇꯥꯍꯧꯗꯕꯒꯤ ꯁꯥꯎꯟ ꯇꯥꯍꯧꯗꯕꯩꯅꯦ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯑꯩꯗꯣ ꯆꯤꯆꯦ ꯀꯩꯗꯧꯕꯒꯤ ꯇꯠꯈ꯭ꯔꯤꯅꯣ ꯑꯩꯅ ꯀꯛꯊꯠꯄꯅꯦ ꯍꯥꯏꯗꯤꯅꯦ ꯁꯥꯎꯟꯗꯣ ꯇꯥꯗꯦ ꯍꯥꯏ ꯑꯩꯗꯤ ꯑꯃꯨꯛꯁꯨ ꯁꯦꯝꯕꯗꯨ ꯍꯩꯇꯦꯕ ꯁꯦꯝꯕ ꯍꯩꯇꯦ ꯍꯥꯟꯅꯗ ꯈꯪꯕꯁꯨ ꯅꯠꯇꯕꯅꯤꯅꯅꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦꯕ ꯂꯥꯏꯚ ꯊꯥꯖꯩꯁꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯅ ꯈꯪꯗꯕꯩ ꯇꯧꯕꯅꯦꯕ ꯑꯩ ꯈꯪꯉꯗꯤ ꯇꯛ ꯁꯦꯝꯃꯣꯏꯗ꯭ꯔꯥ ꯑꯩ ꯈꯪꯗꯕꯩꯅꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯩꯗꯣ ꯅꯣꯏ ꯁꯥꯎꯟ ꯇꯥꯗꯦ ꯍꯥꯏꯔ ꯀꯥꯟꯗ ꯇꯥꯍꯧꯗꯕꯗꯣ ꯑꯗꯨꯗꯒꯤꯅꯤꯗ ꯅꯨꯡꯉꯥꯏꯕꯅꯦ ꯀꯃꯦꯟ ꯑꯣꯏꯅ ꯄꯥꯔꯒꯦꯁꯦ ꯑꯍꯥꯟꯕꯩꯗꯣ ꯀꯅꯥꯗꯅꯣ ꯐꯥꯎꯕꯗꯣ ꯑꯍꯥꯟꯕꯒꯤ ꯑꯩꯅ ꯑꯩꯒꯤ ꯑꯍꯥꯟꯕ ꯍꯧꯖꯤꯛꯀꯤ ꯀꯃꯦꯟ ꯇꯧꯔꯛꯄ ꯀꯥꯡꯕꯨꯒꯤ 30 ꯔꯨꯄꯤꯁꯀꯤ ꯀꯩꯅꯣ ꯅꯠꯇꯕꯤꯗꯣ ꯑꯗꯗꯤ ꯐꯥꯎꯈ꯭ꯔꯤꯗꯣ ꯇꯥꯔꯥꯖꯨ ꯑꯗꯩꯗꯤ ꯔꯥꯖ ꯂꯛꯁꯃꯤ ꯂꯥꯏꯔꯦꯟꯃꯌꯨꯝ ꯑꯗꯒꯤꯗꯤ ꯐꯥꯎꯈ꯭ꯔꯤꯁꯦ ꯁꯤꯁꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯑꯃ ꯅꯣꯏꯅ ꯁꯥꯎꯟ ꯇꯥꯗꯦ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯑꯩ ꯑꯃꯨꯛꯇꯪꯒ ꯍꯜꯂꯒꯦꯕ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯩ ꯀꯩꯝꯇ ꯅꯣꯏꯅ ꯇꯥꯍꯧꯗꯕꯗꯣ ꯑꯗꯨꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯩ ꯅꯣꯛꯄꯅ ꯁꯤꯔꯕꯅꯦ ꯆꯤꯆꯦꯅ ꯁꯥꯎꯟ ꯌꯥꯎꯗꯕꯤꯗ ꯅꯣꯛꯑꯝꯅꯤꯌꯦ ꯑꯩ ꯁꯣꯅꯣ ꯆꯨꯕ ꯌꯥꯝ ꯃꯥꯜꯂꯝꯃꯅꯤ ꯍꯥꯏꯕ ꯆꯨꯁꯨ ꯆꯨꯔꯤꯕ ꯍꯥꯏꯗꯤ ꯑꯩ ꯆꯦꯛ ꯇꯧꯗꯕꯗꯣ ꯑꯩ ꯈꯪꯗꯕꯩꯅꯦꯕ ꯐꯣꯟ ꯂꯥꯛꯑꯗꯤ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯌꯥꯒꯤꯌꯣꯔ ꯌꯥꯗꯦꯁꯦ ꯑꯩ ꯍꯥꯟꯅ ꯈꯪꯗꯦꯕꯀꯣ ꯑꯗꯨꯅ ꯇꯧꯕꯅꯤꯗ ꯑꯩꯁꯨ ꯌꯥꯎꯖꯒꯦ ꯀꯣꯟꯅ ꯌꯥꯎꯔꯁꯦꯀꯣ ꯑꯩꯒꯤ ꯍꯥꯞꯄ꯭ꯔꯣ ꯍꯥꯄꯝꯅꯤ ꯑꯩ ꯈꯪꯗꯦ ꯑꯩꯗꯤ ꯅꯣꯛꯄꯅ ꯁꯤꯔꯝꯅꯦ ꯑꯍꯥꯟꯕꯩꯗꯣ ꯀꯅꯥꯗ ꯐꯥꯎ ꯁꯤꯁꯇꯔꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯆꯍꯤ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯀꯩꯗꯧꯗꯣꯏꯅꯣ ꯊꯣꯏꯕꯤꯌꯦ ꯑꯩꯁꯦ ꯀꯩꯅꯣ ꯑꯩꯒꯤ ꯀꯩꯅꯣ ꯇꯧꯔꯝꯕꯗꯣ ꯒꯤꯞ ꯑꯋꯦ ꯆꯦꯂꯦꯟꯖꯇꯣ ꯑꯗꯨꯒꯤ ꯂꯥꯏভ ꯇꯧꯔꯒ ꯈꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯑꯣꯀꯦ ꯑꯗꯨꯅꯦꯕ ꯍꯧꯔꯁꯦ ꯑꯩ ꯋꯥꯟꯗꯔꯕꯅꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯃꯤ ꯈꯪꯗꯕꯤꯗ ꯄꯨꯡꯇꯧ ꯇꯧꯔ ꯅꯣꯛꯅꯤꯡꯕꯅꯦ ꯑꯗꯣ ꯚ꯭ꯌꯨꯁꯦ ꯃꯤ 20 ꯃꯤ 10 ꯈꯛꯇꯪ ꯌꯦꯡꯉꯦ ꯃꯤ 10 ꯈꯛꯇꯪ ꯌꯦꯡꯉꯁꯨ ꯑꯩꯗꯣ ꯀꯩꯅꯣꯗꯣ ꯍꯧꯖꯤꯛꯀꯤ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯑꯃꯨꯛꯀ ꯍꯟꯈꯤꯁꯦ ꯍꯥꯏꯔ ꯍꯜꯂꯣꯏꯁꯦ ꯍꯥꯏꯔ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯕ ꯂꯥꯁꯀꯤꯗꯣ ꯀꯅꯥꯗ ꯐꯥꯎꯈ꯭ꯔꯒꯦ ꯀꯅꯥꯅꯣꯝꯗ ꯐꯥꯎꯈ꯭ꯔꯕꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯎꯠꯈꯤꯕꯅꯦ ꯑꯗꯣ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯃꯤ ꯃꯃꯤꯡꯗꯨꯁꯨ ꯃꯤ ꯑꯃꯠꯇ ꯂꯥꯛꯈꯤꯗ꯭ꯔꯦ 27 28 ꯁꯨꯔꯝꯗꯣ ꯃꯥꯜꯂꯦ ꯍꯥꯏ ꯑꯣ ꯁꯨꯔꯦ ꯆꯨꯝꯃꯦ ꯑꯗꯨꯗꯣ ꯑꯗꯨꯒ ꯂꯥꯁꯀꯤꯗꯣ ꯀꯅꯥꯅ ꯐꯥꯎꯈ꯭ꯔꯦ ꯍꯟꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯁꯤꯁ ꯀꯩ ꯂꯝꯗꯩꯅꯣ ꯃꯤꯅ ꯁꯥꯎꯔꯛꯇꯅꯕ ꯑꯩ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯍꯥꯏ ꯁꯤꯁꯇꯔꯁꯦ ꯀꯩ ꯂꯝꯗꯩꯅꯣ ꯑꯩꯁꯦ ꯑꯩ ꯌꯨꯝ ꯑꯁꯦꯡꯕꯗꯤ ꯈꯣꯡꯖꯣꯝꯅꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯂꯣꯡꯗ ꯂꯩ ꯆꯤꯆꯦ ꯍꯟꯁꯦ ꯆꯦ ꯑꯩꯒꯤ ꯍꯥꯞꯄꯔꯣ ꯍꯥꯞꯇꯕ꯭ꯔꯣ ꯑꯗꯨꯗ ꯍꯥꯏꯕꯤꯌꯣ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯁꯤꯗ ꯃꯌꯥꯝ ꯌꯥꯎꯈꯤꯕꯗꯣ ꯐꯥꯛꯇꯣꯛꯑꯒ ꯑꯗꯨꯝ ꯌꯦꯡꯕꯗꯣ ꯐꯔꯛ ꯇꯥꯔꯅꯤꯕꯀꯣ ꯃꯊꯪꯗ ꯑꯃꯨꯛꯀ ꯐꯖꯅ ꯇꯧꯔꯁꯦꯕ ꯍꯥꯏꯗꯤ ꯁꯤꯗꯤ ꯑꯩꯅ ꯑꯦꯛꯁꯇ꯭ꯔꯥ ꯕꯣꯅꯁ ꯁꯨꯝ ꯍꯥꯞꯄꯗꯣ ꯍꯥꯏꯗꯤ ꯂꯥꯏꯚ ꯌꯦꯡꯕ ꯃꯌꯥꯝꯒꯤ ꯍꯥꯞꯄꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯕ ꯁꯥꯎꯕ ꯌꯥꯗꯦ ꯃꯊꯪ ꯃꯌꯥꯝ ꯂꯩꯔꯤ ꯁꯤꯗꯩ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯣ ꯅꯣꯏꯁꯨ ꯚꯤꯗꯤꯑꯣ ꯐꯖꯅ ꯌꯦꯡꯕꯤꯔꯛꯑꯣꯕꯀꯣ ꯅꯣꯏꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯗꯤ ꯑꯩꯅ ꯍꯦꯟꯅ ꯇꯧꯕꯁꯨ ꯉꯝꯖꯗꯣꯏꯅꯦꯕ ꯑꯩꯁꯨ ꯂꯥꯏꯚ ꯌꯦꯡꯉꯦ ꯂꯥꯁꯀꯤꯗꯣ ꯑꯗꯣ ꯎꯗꯦ ꯃꯌꯦꯛꯇꯣ ꯑꯣꯀꯦ ꯁꯤꯁꯇꯔ ꯀꯅꯥꯗ ꯐꯥꯎꯈ꯭ꯔꯒꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯁꯤꯁꯇꯔꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯀꯩꯅꯣ ꯆꯤꯆꯦ ꯋꯤꯟꯅꯔ ꯀꯌꯥ ꯈꯟꯈꯤꯗꯣꯏꯅꯣ ꯑꯃꯇꯪ ꯈꯟꯈꯤꯒꯦꯁꯦ ꯅꯪꯅ ꯈ꯭ꯋꯥꯏꯗꯩ ꯆꯥꯅꯤꯡꯕ ꯍꯦꯟꯖꯥꯡꯁꯦ ꯀꯩꯅꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯆꯥꯅꯤꯡꯕꯁꯦ ꯍꯧꯖꯤꯛꯇ ꯆꯥꯅꯤꯡꯕꯁꯦ ꯑꯩꯅꯅꯦ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡꯒꯔꯁ ꯀꯩꯕ
Mikhuba mukbangi mukbangers ngarang mukbangers to duna ngarang mukbang am ta hobaneba kaiba ngaprum araybado also to mela chakabado du yam chaninge hoji hoji kyoina chiche winner kya kan kidoino nana kwai chaning ba haiche Ilina Nandaiba Bangtan Army haisidi kainogi akhoi BTS ke adagidi Stelina Thangzam chese kai ming kauge baby koi baby sister che kai lam daino khongsom dain sound ta hodre ngasai do kana da phau kana da phau rage do amuka hala age mayam ai su nungai tre bai su ai sound ta da bdo mayam ai call ama lakidana call lakbudo ai sound do yai or yate khangde ai hani ki su khangmna tamne ne aham boimne khangdbine ba noina irakpo comment do su pahodre buko duidamak ta ngak pigani Sister mi kya khan gi doino ngaprum met pa chabado mit khuba mu ba ma du chaning mana lore ai as ngaprum da chaning ngasi chaning ka khan ba loi khrabo daidi ai masu yengo da yam nungai ba ni ma yam nungai rupees 30 gi do hallaze Rastingom stopland da tamamra ai kino stopland da class kino di tamay class 9 di tour pok tamay so stopland da karambro haiba karame kanado daidi che ok marin charake ba ado ok marin se aina leri jaga dagi khara chatlaga yole ba ko hekta phangde ba ai gari ju leite ba adu lei chapa pharak ta ba view yamde kaigino view se aina hojik tarambudo adu kakibdai saograba khangde saubodi nateda moi thabagi ka sum chatnabdo adu oiramni du namju khangamoibako notification gumbudo sidi hana dagi aina live tawgen haigiba natabane bai hojik seran turan lution gibudo sound ta da bida adu nungaite na yamuka thajarakpane ba kai lam daino silong da kai doino ai silong da kai sum ta tawde bako dum kai tawsige na dum leiri aduga fox rider tawkhre sister aingonda phauram taida nangido kaigino adune aigi sound do yagidaba aduginida sister ge mukbang se yengba yam nungai ado tharoi mukbang chabiro tharoi chabam se tharoi je saida phangde adugine bako sauba yam yaukra male comment da sorry haide tadabado yengde kaina khando aduginida adubudi dum phaginida yum handore haurase yum handore o kaida lege ngasai ga yum handore haurase ai haurase yam nungaina tawjaramba call ama lakpadagine pharak takhraba maramdi aina check su tahoudraba aduginida hojik yame to mi 42 ga sure do mi yamasu yamdresu khara dum yengbi sai yam yabata noigidamaktane aina hojik tawribase kai phagtabani duty tawbani che hospital da hai okay kaidorino hai aina injang di sukcha cha aina ha benjang sukcha cha de kai injang no sogri oraga di ko sogri phangde ba sida adugine ai sogri dam chaning bani nga amu mamang de khara phangame hai dai phangdi re cha sung na ngaudre ai chaninge ba yumgi hingjang gumbudo adu yam phangde dunanida ai hojikta lakchari anita gi matel dreams come true kai dawrino ai giveaway gi tawrambani da sina extra bonus ne di comment tarakpa view ma'am viewer ma'am adagi silong da ro laise hai mane silong da laye silongi nonglir 7 mile da adagi kari mathel no ari kari mathel chaba natte da lottery tawge da video se dum sumaina dum loshalaga tawraje hojik sasat tawgibdo adu nungaite bako dugi mu halakpane ba sister makha dana mukbang tawbiro give away gi di kaisu khande sister hoi aisu sum give away do noina sum support tawbibudo dudugi mayam gi bita tawmane bako ai kaisu yam leira tawbusu natte mayam khangamni da habidi yam leira tawmane bako
Shillongse ingbra hꯧꯖꯤꯛꯁꯨ ꯑꯩ ꯉꯁꯥꯏ ꯅꯨꯡꯁꯥ ꯃꯌꯥꯝ ꯁꯥꯔꯝꯕꯅꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯅꯣꯡ ꯆꯨꯔꯦꯕ ꯅꯣꯡ ꯀꯟꯅ ꯆꯨꯔꯤ ꯍꯧꯖꯤꯛ ꯃꯃꯥꯡꯗ ꯂꯥꯏꯚ ꯊꯥꯔꯝꯕꯗꯣ ꯅꯨꯡꯁꯥ ꯃꯌꯥꯝ ꯁꯥꯈꯤꯕꯅꯦꯕ ꯅꯣꯡ ꯆꯨꯏꯁꯤ ꯇꯝꯕ ꯉꯝꯗꯕꯅꯦꯕ ꯏꯪꯗꯤ ꯑꯗꯨꯝ ꯏꯪꯉꯦ ꯑꯗꯨꯝ ꯁꯨꯡꯁꯥꯗꯤ ꯄꯥꯡꯉꯗꯤ ꯁꯥꯗ꯭ꯔꯦ ꯑꯗꯣ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯤ ꯁꯥꯏꯑꯦ ꯍꯧꯖꯤꯛ ꯁꯤꯂꯣꯡꯁꯤꯕꯨ ꯌꯥꯝ ꯁꯥꯕ꯭ꯔꯣ ꯁꯥꯗꯦ ꯁꯤꯂꯣꯡ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯂꯣꯡ ꯑꯗꯨꯝ ꯅꯣꯡ ꯆꯨꯔ ꯂꯩꯗꯣꯏꯅꯦ ꯍꯧꯖꯤꯛ ꯁꯥꯗꯤ ꯁꯥꯏ ꯗꯥꯎꯀꯤ ꯆꯠꯂꯗꯤ ꯌꯥꯝ ꯁꯥꯗꯣꯏꯅꯦ ꯁꯤꯁꯇꯔ ꯑꯩꯉꯣꯟꯗ ꯐꯥꯎꯍꯟꯕꯤꯔꯛꯑꯣ ꯁꯤꯁꯇꯔꯒꯤꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯍꯥꯏ ꯁꯦ ꯀꯩꯅꯣꯅꯦ ꯂꯧꯈꯠꯈ꯭ꯔꯕꯣ ꯆꯦ ꯂꯧꯈꯠꯇ꯭ꯔꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯑꯁ ꯅꯣꯡ ꯑꯗꯨꯝ ꯆꯨꯏ ꯍꯥꯏꯗꯣ ꯆꯥꯛꯆꯩ ꯁꯤꯁꯇꯔ ꯅꯣꯡꯗꯤ ꯑꯗꯨꯝ ꯆꯨꯏ ꯅꯣꯡ ꯑꯗꯨꯝ ꯆꯨꯏ ꯑꯩꯁ ꯀꯃꯥꯏꯅ ꯆꯥꯛꯇꯣꯏꯅꯣꯗ ꯑꯃꯨꯛꯁꯨ ꯁꯥꯎꯅꯤꯡꯕ ꯌꯥꯎꯋꯦ 50ꯁꯨ ꯁꯨꯔꯦ ꯍꯧꯔꯁꯦ ꯅꯦꯠ ꯂꯣꯏꯗꯧꯔꯦ ꯂꯣꯏꯔꯕꯣ ꯃꯆꯟ ꯂꯣꯏꯗ꯭ꯔꯤ ꯑꯩꯈꯣꯏꯗꯤ ꯌꯥꯎꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯃꯊꯪꯗ ꯑꯃꯨꯛꯀ ꯌꯥꯎꯔꯣ ꯐꯖꯅ ꯍꯥꯏꯗꯤ ꯁꯤꯗꯤꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯌꯣ ꯗ꯭ꯔꯤꯝꯁ ꯀꯝ ꯇ꯭ꯔꯨ ꯀꯣꯃꯦꯟꯒ ꯄꯤꯔꯛꯄ꯭ꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ ꯁꯣ ꯀ꯭ꯌꯨꯠ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯈꯔ ꯅꯣꯏꯈꯠꯂꯦ ꯑꯁ ꯅꯣꯏꯈꯠꯂꯕꯅꯤꯗ ꯅꯍꯥꯟꯗꯩ ꯆꯥꯔꯦ ꯃꯌꯥꯝꯗꯣ ꯃꯤꯅ ꯑꯩꯗꯤ ꯍꯥꯏꯔꯛꯇꯣꯏꯁꯦ ꯑꯩꯁꯦ ꯃꯌꯥꯡ ꯀꯪꯉꯤ ꯃꯨꯛꯕꯥꯡ ꯇꯧꯔꯒ ꯃꯌꯥꯡ ꯀꯪꯉꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯩꯃꯤꯟꯅꯕ ꯃꯤ ꯃꯨꯛꯕꯥꯡ ꯇꯧꯔꯒ ꯃꯌꯥꯡ ꯀꯪꯉꯤ ꯀꯃꯥꯏꯅꯅꯣ ꯑꯩꯅ ꯀꯥꯏꯗꯩꯅꯣꯗ ꯍꯧꯗ ꯉꯥꯏꯔꯤꯅꯦ ꯈꯔ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯅ ꯍꯧꯔꯁꯤ ꯀꯩꯅꯣ ꯆꯤꯆꯦ ꯍꯧꯔꯁꯦ ꯑꯩ ꯐꯥꯎꯈ꯭ꯔꯕꯣ ꯉꯥꯏꯕ ꯋꯥꯔꯦ ꯍꯧꯔꯁꯤ ꯑꯩ ꯁꯥꯎꯔꯛꯑꯅꯤꯅꯦ ꯃꯤꯠ ꯎꯏꯁꯟꯒꯦ ꯇꯧꯕ ꯑꯃ ꯂꯧꯈꯠꯂꯦ ꯀꯅꯥꯅꯣ ꯍꯨ ꯏꯁ ꯗꯤꯁ ꯁꯣꯃꯦꯟꯗ꯭ꯔꯣ ꯊꯧꯗꯥꯝ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯁꯤꯗ ꯑꯗꯨꯝ ꯐꯥꯎꯖꯔꯁꯅꯨ ꯁꯣꯃꯦꯟꯗ꯭ꯔꯣ ꯊꯧꯗꯥꯝ ꯔꯨꯄꯤꯁ 30 ꯐꯥꯎꯈ꯭ꯔꯦ ꯁꯣꯃꯦꯟꯗ꯭ꯔꯣ ꯊꯧꯗꯥꯝ ꯑꯍꯥꯟꯕꯒꯤ ꯄꯥꯏꯔꯝꯕꯗꯣ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯃꯌꯥꯝ ꯂꯣꯏꯁꯜꯂꯁꯦ ꯁꯣꯃꯦꯟꯗ꯭ꯔꯣ ꯊꯧꯗꯥꯝ ꯐꯥꯎꯈ꯭ರೆ ꯑꯩ ꯐꯣꯇꯣꯗ ꯊꯥꯒꯠꯂꯛꯑꯒꯦ ꯋꯤꯟꯅꯔ ꯑꯣꯏꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯣ ꯃꯊꯪꯗꯁꯨ ꯃꯊꯪꯒꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯀꯅꯤꯕꯀꯣ ꯑꯗ ꯃꯌꯥꯝ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯌꯣ ꯑꯩ ꯁꯣꯏꯗꯅ ꯉꯝꯅꯕ ꯇꯧꯖꯒꯦ ꯃꯊꯪꯗꯗꯤ ꯉꯝꯃꯤꯈꯩ ꯑꯩ ꯃꯤ 5 ꯇꯧꯖꯒꯦ ꯌꯥꯝꯕ ꯌꯥꯝꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯖꯒꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝꯗꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯇꯧꯖꯅꯤꯡꯕꯗꯣ ꯑꯗꯨꯒꯤꯅꯦꯕꯀꯣ ꯑꯣꯀꯦ ꯃꯊꯪꯗ ꯂꯥꯏꯚ ꯇꯧꯁꯦ ꯆꯦ ꯇꯧꯁꯦ ꯑꯩ ꯅꯦꯠꯋꯥꯔꯛ ꯌꯥꯗꯕꯩꯅꯤ ꯅꯦꯠꯋꯥꯔꯛ ꯌꯥꯔꯗꯤ ꯇꯧꯔꯛꯀꯦ ꯃꯔꯛꯇ ꯇꯧꯁꯦ ꯑꯩ ꯑꯅꯤꯔꯛ ꯁꯨꯔꯦ ꯌꯥꯎꯕ ꯐꯥꯎꯗꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯍꯨꯝ ꯁꯨꯍꯜꯂꯛꯑꯣ ꯁꯤꯁꯇꯔ ꯑꯍꯨꯝꯗꯤ ꯉꯁꯥꯏꯅ ꯁꯨꯈ꯭ꯔꯦ ꯁꯤꯅ ꯑꯦꯛꯁꯇ꯭ꯔꯥ ꯕꯣꯅꯁ ꯍꯥꯞꯄꯅꯦ ꯁꯤꯁꯇꯔ ꯁꯣ ꯀ꯭ꯌꯨꯠ ꯕꯥꯏ ꯑꯣꯀꯦ ꯒꯨꯗ ꯅꯥꯏꯠ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯠꯇꯦ ꯂꯥꯏꯚꯁꯦ ꯂꯣꯏꯁꯜꯂꯒꯦ ꯃꯊꯪꯗ ꯐꯖꯅ ꯊꯦꯡꯅꯔꯁꯦ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯊꯦꯡꯅꯔꯁꯦ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦ ꯐꯥꯎꯍꯧꯗ꯭ꯔꯦ ꯐꯥꯎꯈꯤꯕꯁꯤꯡꯗꯣ ꯃꯃꯤꯡ ꯂꯥꯎꯊꯣꯔꯛꯑꯣ ꯑꯣꯀꯦ ꯐꯥꯎꯈꯤꯕꯁꯤꯡꯁꯦ ꯑꯩꯒꯤ ꯏꯍꯥꯟ ꯍꯥꯟꯕꯀꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯩꯅ ꯑꯦꯛꯁꯇ꯭ꯔꯥ ꯕꯣꯅꯁ ꯇꯧꯕꯅꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯁꯦꯡꯕꯀꯣ ꯒꯤꯕꯑꯋꯦ 130ꯒꯤꯗꯣ ꯑꯦꯛꯁꯇ꯭ꯔꯥ ꯖꯤꯕꯤꯒꯤꯗꯣ ꯑꯗꯨꯗꯣ ꯑꯦꯛꯁꯇ꯭ꯔꯥ ꯖꯤꯕꯤꯒꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯀꯥꯟꯗ ꯔꯥꯖ ꯂꯛꯁꯃꯤ ꯂꯥꯏꯔꯦꯟꯃꯌꯨꯝ ꯀꯣ ꯂꯥꯏꯔꯦꯟꯃꯌꯨꯝꯁꯤꯅ ꯐꯥꯎꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯐꯣꯇꯣꯗꯁꯨ ꯊꯥꯒꯠꯂꯛꯑꯅꯤ ꯑꯗꯩꯗꯤ ꯇꯥꯔꯥꯖꯨꯅꯁꯨ ꯐꯥꯎꯈ꯭ꯔꯦ ꯑꯗꯩꯗꯤ SYL ꯍꯥꯏꯌꯦꯀꯣ SYL ꯁꯤ ꯃꯌꯥꯝꯁꯦ ꯑꯩ ꯂꯣꯏ ꯊꯤꯔꯒꯦ ꯀꯟꯐꯥꯔꯝ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯩꯅꯣ ꯇꯧꯔꯛꯑꯒꯦ ꯁꯤꯁꯇꯔ ꯁꯤꯁ ꯋꯥꯔꯤ ꯇꯧꯔꯔꯣꯏꯁꯦ ꯍꯥꯏꯔꯣ
ꯁꯤꯁ ꯋꯥꯔꯤ ꯇꯥꯔꯣꯏꯁꯦ ꯍꯥꯏꯔꯣ SYL SYL ꯑꯩꯕꯨꯁꯨ ꯖꯤꯄꯦ ꯇꯧꯕꯤꯌꯨ ꯐꯥꯎꯔꯀꯥꯟꯗ ꯑꯣꯏꯅ ꯇꯧꯒꯦ SYL ꯑꯣꯀꯦ ꯑꯌꯥ ꯑꯩ ꯐꯥꯎꯔꯝꯃꯦ ꯍꯥ ꯍꯥ ꯀꯥꯏ SYL ꯑꯣ SYL ꯑꯣꯀꯦ ꯑꯩ ꯈꯪꯉꯦ SYL ꯁꯦ ꯃꯗꯥꯎ ꯌꯥꯏꯅꯦ ꯑꯩ ꯁꯤ ꯈꯪꯉꯦ ꯀꯣꯃꯦꯟ ꯑꯗꯨꯝ ꯄꯤꯔꯛꯄꯅꯦ ꯑꯩ ꯅꯣ SYL ꯐꯔꯦ SYL ꯐꯥꯎꯈ꯭ꯔꯦ ꯇꯥꯔꯥꯖꯨ ꯐꯥꯎꯈ꯭ꯔꯦ ꯑꯗꯩꯗꯤ ꯔꯥꯖ ꯂꯛꯁꯃꯤ ꯂꯥꯔꯦꯟꯃꯌꯨꯝ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤꯗꯣ ꯑꯗꯨꯝ ꯀꯃꯦꯟꯇꯔ ꯃꯌꯥꯝꯒꯤ ꯌꯦꯡꯕꯗꯣ ꯑꯗꯨꯗꯅ ꯁꯣꯃꯦꯟꯗ꯭ꯔꯣ ꯊꯧꯗꯥꯝ ꯃꯥꯅ ꯐꯥꯎꯈꯤꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯉꯥꯛ ꯇꯧꯈꯤꯁꯦ ꯍꯥꯏꯌꯦꯀꯣ ꯀꯩ ꯋꯥꯔꯤ ꯇꯧꯁꯦ ꯍꯥꯏꯅꯣ ꯑꯗꯩꯗꯤ ꯑꯩꯕꯨꯁꯨ ꯖꯤꯄꯦ ꯇꯧꯕꯤꯌꯣ ꯐꯥꯎꯈꯤꯕꯁꯤꯡꯁꯦ ꯂꯥꯛꯄ ꯌꯥꯎꯅꯔꯦ ꯍꯥꯍꯥ ꯋꯦꯜꯀꯝ ꯕꯦꯛ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯒꯤ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯔꯦꯀꯣꯔꯠ ꯂꯧꯗꯣꯏꯅꯦ ꯍꯥꯏꯕꯅꯤ ꯁꯤꯁꯇꯔ ꯉꯁꯥꯏꯒꯤꯗꯣ ꯑꯣ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯒꯤ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯔꯦꯀꯣꯔꯠ ꯂꯧꯗꯣꯏꯅꯦ ꯍꯥꯏꯕ ꯑꯣ WRW ꯑꯦꯛꯁꯄ꯭ꯂꯦꯅꯔ ꯃꯅꯤꯄꯨꯔ ꯑꯣ ꯑꯩ ꯍꯣꯔꯦꯟ ꯌꯦꯡꯉꯛꯀꯦ ꯑꯩꯒꯤ ꯃꯨꯚꯤ ꯑꯦꯛꯁꯄ꯭ꯂꯦꯅꯔ ꯌꯥꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯌꯥꯝ ꯇꯥꯏꯌꯦꯕ ꯋꯥꯔꯤ ꯌꯥꯝ ꯇꯥꯏꯌꯦꯕꯀꯣ ꯑꯕꯨꯡꯉꯣ ꯈꯣꯝꯗ꯭ꯔꯥꯝ ꯀꯅꯥꯗ ꯐꯥꯎꯈ꯭ꯔꯒꯦ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯞ ꯃꯌꯥꯝꯁꯦ ꯁꯦꯞ ꯂꯣꯏ ꯇꯧꯔꯛꯀꯦ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯕꯤꯔꯣꯀꯣ ꯁꯥꯎꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯌꯦ ꯁꯥꯎꯟ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯩꯅ ꯃꯈꯥꯗ ꯊꯝꯗꯕꯩꯔꯥ ꯍꯧꯖꯤꯛꯄꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯃꯃꯥꯡꯗꯕꯨꯗꯤ ꯃ꯭ꯌꯨꯠ ꯊꯝꯃꯦꯕꯀꯣ ꯑꯩꯁꯨ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯔꯤꯗꯨꯅꯤ ꯃꯥꯅꯦ ꯖꯥꯔꯤꯛꯁꯤ ꯁꯥꯏꯀ꯭ꯂꯣꯞꯁ ꯄꯤꯌꯦ ꯑꯗꯒꯤ ꯑꯩ ꯐꯥꯎꯗ꯭ꯔꯦ ꯗꯤꯌꯔ ꯍꯥꯏ ꯐꯥꯎꯗ꯭ꯔꯦ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯂꯥꯏꯞ ꯂꯣꯏꯁꯜꯂꯁꯦ ꯑꯩ ꯌꯨꯝ ꯍꯟꯗꯣꯏꯅꯦꯕ ꯊꯦꯡꯉꯅꯤ ꯃꯃꯤꯠꯇꯣ ꯍꯥꯏꯐꯦꯠꯇꯪ ꯎꯠꯂꯛꯀꯦ ꯑꯩꯒꯤ ꯃꯄꯥꯟꯒꯤ ꯁꯤꯟꯁꯦ ꯀꯃꯥꯏꯅ ꯑꯣꯟꯊꯣꯛꯄꯅꯣꯁꯨ ꯑꯃꯨꯛ ꯈꯪꯗꯦꯕ ꯀꯦꯃꯦꯔꯥꯁꯦꯀꯣ ꯑꯩꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣꯇꯣ ꯃꯌꯥꯝ ꯇꯧꯔꯤꯖꯣ ꯃꯤꯡꯖꯦꯜ ꯑꯃꯁꯨ ꯂꯩꯖꯔꯤ ꯐꯣꯟ ꯑꯃꯁꯨ ꯂꯩꯖꯔꯤ ꯑꯩꯒꯤ ꯂꯥꯏꯞ ꯏꯁꯥꯅ ꯊꯥꯕ ꯌꯦꯡꯖꯔꯤ ꯍꯧꯖꯤꯛꯀꯤ ꯌꯥꯗꯕꯒꯤꯀꯣ ꯄꯣꯔꯛꯀ ꯃꯁꯔꯨꯝꯒ ꯑꯝꯇ ꯆꯥꯔꯛꯑꯣ ꯆꯥꯔꯛꯀꯦ ꯅꯣꯡ ꯆꯨꯕꯩꯅꯦ ꯇꯧꯔꯤꯁꯦ ꯎꯗ꯭ꯔꯦꯗ ꯌꯥꯝꯅ ꯂꯣꯏꯁꯜꯂꯈꯤꯁꯦ ꯃꯌꯥꯝ ꯕꯄꯥꯏ ꯄꯨꯡꯆꯥꯏ ꯆꯥꯏꯔ ꯂꯩꯇꯣ ꯃꯤꯒꯤ ꯃꯌꯨꯝꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯔꯒ ꯊꯝꯃꯦ ꯂꯣꯏꯁꯜꯂꯝꯃꯒ ꯆꯠꯇꯣꯏꯅꯦ ꯂꯥꯏꯞ ꯊꯥꯕ ꯂꯥꯛꯏꯅꯦ ꯑꯗꯨꯗꯤ ꯂꯣꯏꯁꯜꯂꯒꯦ ꯀꯃꯥꯏꯅ ꯂꯣꯏꯁꯟꯕꯅꯣ ꯑꯣꯀꯦ ꯆꯦꯅ ꯆꯥꯏꯔꯦ ꯃꯥꯅ ꯑꯩꯅ ꯆꯥꯏꯔꯦ ꯕꯕꯥꯏ ꯂꯣꯏꯁꯜꯂꯒꯦ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ